Hello mayam asigi blog amu yengminasi mayam asidi blog oina hapake aduga asigi blog siga loinana aina jumda chapagi blog so ai anima punna dum hapjarake ado mayam asigi se hujik aigi nupana video lobirakpani mak se bayaga loinana ne asigi pineapple bagan siga chatkibani aba pineapple hekani ana habadi baya hoidi moi pineapple moi karbar tawidna ko aduga mak su dum pineapple bana siga chause ana dumaina chatmina gibaniba ado mayam ai nupana video lobirakpani moidi dum blog kari do tawdabanina video su yam phajana di loba haitare aba aduma kudum mayam mana lorakpa sinje dum khara yengmina si mayam se punna तुम्हां दाऊ भी दिखाओ ना दाऊ भी दिखाए ना पया पपया को पाकेरा तो खूब सुंदर सिनारी আছে রে हाँ? हौदा हमार फैमिली mayam sigi matungda di mana ngonda video call tawraga yenghalai aba asigi kihom je duki matik chawre dane kg ani dumaina lumam ngane asigi se adoigi kihom ji june mahi amna thopa kihom lai thokta bazu lai aba aduga asigi kihom jingji dine mahi khutok ama mahi jom lau thui aba ado mayam sigi matungda nongma leiraga koise jumda dum lakpane aba do hoji amu jumgi blog yengminarsi hello mayam good morning mayam je ayong ni yam nganna aise ayuki thabak inka loina loire ado mayam aina huje sigi soria jigane soria machane ba sigi se aina mamangda morok pambi thamambado ado morok to logthoga soria se phajana phengdoga doigi amu ising puna lagane asigi tusi pambi se asigi soria ji manungda thammini ado mayam asigi gi thammino hairaga di akoi se ngasi jumda chatoine aba aduna kharani di ising haibidraga di tusi pambi se loina kangsalamani ada igi di ate pochei kangbadi kasu kaide duga tusi pambi je kangamagade satina wakhan nungai roiduba ada soria je thamba taraga di nongsing tarasu ising khara tungna leiradi dum din amadi dum chatlani dana aduna ina soria je thammini ado mayang asidi hawaijar se humni sure aba omai se ada hawaijar su kaido bane ngasidi indo chaogi ne mogi hawaijar mapun tara piwana haiba duga naina ne hawaijar se jamjangna lon bane do ngasidi humni suba numi ngasi kaire indo chaaju dum pitho mani le asigi hawaijar sinaina mamangda kanghan gibado aduidu su nong ta dana ne nusa da phaubi da bade ku phai kare aba aduna asisu dum phauriba na asisu puthoga dum kanghan bane aba mayam fridge manungda leiba pochai gi ne asiga se loina lauthoe sis leire pana ne si hina na ha khoi che lakpa matam da ne thamamba ani khak thamamba do hiji pau leiri kwa chadra bani na pochai nge loi lauthoga ne sis maina hanghan laga dum thamam doini ai ma mai tei beni puthoro du su ma pan tham lautho thamama ba sini ma pan dum thamama amadi pura chatoini ama achawda pura chatro bani ma mai tei thokte sengi wipes to baby wipes to adugi duni ado mayam asigi tomato gara gi badam jisu puba jaba ngai dum khara pu khrani do sina moro ate ko ne wa gi cheese ka sidi dum thamam bajani aduna sidi dum thamam bani ka dauni si je puraga yai gi lapu ju jonda leire
ꯄꯨꯝꯅꯃꯛ ꯄꯨꯊꯣꯔꯛꯑꯦ ꯑꯁꯤ ꯐ꯭ꯔꯤꯖꯁꯦ ꯄꯨꯔꯥ ꯈꯥꯂꯤ ꯑꯣꯏꯍꯜꯂꯝꯃꯒꯅꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑꯒ ꯑꯌꯤꯡꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯅꯤ ꯑꯌꯤꯡꯕꯁꯤꯡꯗꯣ ꯊꯣꯛꯍꯟꯈ꯭ꯔꯒ ꯑꯗꯨꯗꯒꯤ ꯀꯣꯟꯅ ꯊꯤꯡꯖꯤꯜꯂꯝꯗꯣꯏꯅꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑꯒ ꯊꯝꯃꯅꯤ ꯁꯤ ꯑꯥꯏꯁ ꯃꯌꯥꯝꯁꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯃꯃꯥꯏ ꯇꯩꯕ ꯈꯣꯠꯄꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯑꯕ ꯑꯥꯏꯁꯁꯦ ꯆꯥꯅꯨꯅꯦ ꯅꯪꯕꯣ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔꯗꯣ ꯑꯁꯤꯒꯤ ꯊꯨꯃꯣꯛꯁꯤꯒꯤꯗꯣ ꯂꯧꯊꯣꯛꯑꯒꯦ ꯍꯥꯏ ꯇꯧꯔꯤꯅꯤ ꯑꯩꯗꯣ ꯍꯧꯖꯤꯛ ꯆꯠꯂꯗꯕ ꯌꯨꯝꯗ ꯑꯗꯨꯅ ꯑꯩ ꯅꯨꯄꯥꯅꯗꯤ ꯃꯥꯗ ꯂꯥꯏꯗꯨꯛ ꯊꯥꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯂꯣꯏꯁꯜꯂꯦ ꯌꯨꯝꯗ ꯆꯠꯄꯩꯅꯦ ꯄꯣꯠ ꯆꯩ ꯖꯍꯥ ꯇꯥ ꯂꯣꯏꯁꯜꯂꯝꯒꯅꯤ ꯑꯗꯨ ꯄꯨꯕꯒ ꯈꯣꯠꯄꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯁꯟꯕꯗꯅꯦ ꯑꯩꯗꯣ ꯁꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯁꯤꯁꯦ ꯀꯥꯏꯔꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯐꯖꯅꯕꯨꯗꯤ ꯑꯣꯏꯕꯤꯔꯝꯃꯦ ꯉꯔꯥꯡꯇꯅꯦꯕ ꯑꯩꯅ ꯐꯧꯔꯤꯁꯦ ꯑꯣꯝꯃꯤꯁꯦ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯑꯣꯝꯗꯔꯦ ꯍꯣꯔꯦꯟ ꯁꯟꯗꯥꯗꯒ ꯀꯥꯏꯕꯗꯤ ꯐꯖꯅ ꯑꯣꯏꯒꯗꯕꯅꯦ ꯑꯗꯒꯤ ꯅꯍꯥꯟꯗꯤ ꯐꯨꯠ ꯂꯣꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯃꯐꯥꯎ ꯅꯨꯡꯁꯥꯗ ꯐꯧꯍꯧꯗ꯭ꯔꯦꯕ ꯅꯣꯡ ꯇꯥꯅ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯇꯣꯏꯁꯦ ꯑꯩꯅ ꯁꯤ ꯊꯝꯕꯩ ꯃꯔꯝꯗꯤꯅꯦ ꯑꯩꯈꯣꯏ ꯁꯤꯒꯅꯦ ꯍꯧꯗꯣꯡ ꯃꯆꯥ ꯃꯊꯛꯇꯒꯤ ꯁꯥꯠ ꯃꯊꯛꯇꯒꯤ ꯍꯧꯗꯣꯡ ꯃꯆꯥ ꯍꯦꯛ ꯇꯥꯔꯛꯑꯦꯕ ꯑꯗꯨꯏꯗꯣ ꯃꯥ ꯇꯥꯔꯒ ꯆꯥꯖꯅꯕ ꯍꯥꯏꯅꯅꯦ ꯑꯩꯈꯣꯏꯗꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂ ꯆꯠꯇꯣꯔꯕꯅꯤꯅ ꯁꯤꯒ ꯊꯝꯃꯦ ꯃꯅꯤꯟ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯦ ꯃꯌꯥꯝ ꯅꯅꯥꯒ ꯃꯄꯥꯒ ꯆꯠꯈꯔꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯎꯠꯈꯤꯕꯗꯣ ꯇꯨꯁꯤꯁꯦ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯤꯅꯦ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯪꯒꯗ꯭ꯔꯥ ꯍꯥꯏ ꯊꯋꯥꯏꯁꯦ ꯌꯥꯝ ꯋꯥꯏꯕꯣ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯀꯥꯔꯣꯟꯁꯤꯒ ꯄꯥꯜꯂꯦ ꯀꯥꯔꯣꯟ ꯑꯈꯥꯕꯤꯅꯦꯕ ꯃꯣꯔꯣꯛꯀꯁꯤꯁꯨ ꯑꯗꯨꯝ ꯏꯁꯤꯡꯕꯨꯗꯤ ꯍꯥꯞꯄꯒ ꯊꯝꯃꯦ ꯃꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯋꯥꯖꯩꯕꯣ ꯑꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤꯅ ꯂꯣꯏ ꯀꯪꯒꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯁꯤꯗ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯑꯃ ꯁꯥꯔꯦꯕꯣ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯩ ꯀꯔꯤ ꯂꯩꯔꯤꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯔꯤꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯍꯜꯂꯛꯄ ꯄꯨꯡꯀꯪ ꯀꯪꯅ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯃꯄꯥꯒ ꯅꯅꯥꯒꯗꯤ ꯃꯣꯏ ꯆꯠꯈ꯭ꯔꯦꯕ ꯑꯩꯒ ꯃꯨꯅꯤꯒ ꯂꯩꯍꯧꯔꯦ ꯃꯨꯅꯤꯒ ꯈꯨꯕꯥꯏꯅꯗꯤ ꯂꯥꯏꯟ ꯒꯥꯔꯤꯗ ꯆꯠꯇꯣꯏꯅꯤ ꯕꯦꯛ ꯅꯨꯡꯁꯨ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯇꯣꯡꯉꯦ ꯒꯥꯔꯤꯅꯦꯕ ꯃꯤ ꯑꯃꯗ ꯑꯗꯨꯝ ꯊꯥꯔꯇꯤ ꯇꯧꯗꯅ ꯇꯣꯡꯉꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩ ꯕꯦꯀꯥꯔꯤ ꯗꯨꯀꯥꯟꯗ ꯆꯪꯈꯤꯅꯤ ꯑꯗꯨꯝ ꯆꯥꯒ ꯊꯛꯅꯕꯒꯤꯅꯦ ꯕꯤꯁꯀꯨꯠ ꯈꯔ ꯂꯧꯁꯤꯒꯦ ꯑꯩ ꯕꯦꯀꯥꯔꯤ ꯕꯤꯁꯀꯨꯠꯁꯨ ꯂꯧꯔꯛꯑꯦ ꯄꯣꯞ ꯑꯆꯧꯕꯗꯣ ꯄꯦꯀꯦꯠ 2 ꯑꯗꯒꯤ ꯑꯁꯤꯁꯨ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯍꯩꯅꯧ ꯀꯔꯤ ꯑꯩ ꯉꯔꯥꯡ ꯂꯧꯔꯦꯕ ꯂꯥꯏ ꯀꯠꯄꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯟꯗꯦ ꯅꯨꯃꯤꯠꯇꯅꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕ ꯑꯗꯨꯁꯨ ꯄꯨꯖꯥ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯃꯥꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯔꯥꯄꯨꯔꯒꯤ ꯕꯖꯥꯔꯗ ꯆꯠꯂꯒꯅꯦ ꯕꯖꯥꯔꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯄꯛꯀꯦꯀꯣ ꯂꯧꯔꯒꯗꯤ ꯑꯗꯨꯒ ꯆꯠꯂꯒ ꯍꯩꯔꯨ ꯂꯩꯔꯨꯗꯣꯏꯅꯦꯕ ꯑꯗꯨꯅꯦ ꯑꯗꯨ ꯃꯌꯥꯝ ꯇꯧꯔꯛꯀꯦ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯌꯥ ꯇꯧꯗꯕꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯍꯥꯟꯅꯁꯨ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯉꯝꯃꯒꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯩ ꯂꯩꯍꯧꯔꯦꯀꯣ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯈꯔ ꯁꯥꯈꯤꯕꯗꯣ ꯅꯍꯥꯟꯃꯨꯛ ꯈꯔ ꯇꯧꯍꯧꯕꯗꯣ ꯁꯥꯅꯤ ꯍꯧꯕꯗꯣ ꯍꯧꯖꯤꯛ ꯈꯔ ꯁꯥꯔꯝꯃꯦ ꯑꯩꯈꯣꯏ ꯅꯅꯥ ꯅꯨꯡꯉꯥꯏꯖꯔꯦ ꯌꯨꯝ ꯌꯧꯔꯦ ꯑꯗꯩ ꯐꯤ ꯐꯧꯏꯗꯣ ꯀꯔꯤꯒꯤ ꯄꯨꯁꯜꯂꯛꯑꯣ ꯒꯥꯔꯤ ꯂꯥꯛꯇꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯋꯥꯔꯦ